Council na lower class 12 exam ki question paper leak oiram lay exam howdringai da answer mahiroi sing da yenthok lam lay rul da chingning khai ki thodok da yamdrabada yum mari mang takre Leptana Churaki Nong Namara Moidana Top Kabi Amusung Tang Teki Lofam Pari Cham Yang Kairon is in the Warambal Kaitel Ahungi Akoibada Family Based Street Vander Singh Dr. U Haiba Demanda Kaitel Pambi Sina Sinta Lepre. Song Lona Tinkraba Uklagi Self-Style President Yauna Lubasiki Gather Home Police na Pak. Mayam Bukram Zari the Yang Bribsi Impact News ni Prime Time Manipuri News Bulletin Day Kaidem Gentisina Huje Pungjasi Faub Gimerba Pausing Mayam the Pizzi. Council of Higher Secondary School na lower class 12 exam gi ngasi physics thokpa numita subject asigi answer exam hodringai da mahiroi sing da fangna ba yawram lei council asina lower exam asida mahiroi sing na nataba pambai season aduna exam thaba council na thingba ngamlaktre ngasigi exam da xerox kap thoklaba paukhum che kaya Democratic Student Alliance of Manipur ge volunteers sing na mahiroi sing dagi fagat lakre mahiroi lobasigi general secretary nangmairakpam edition na Chandel Churchanpur yaung na exam center tara mahiroi lobasigi volunteers sing na yangsin ki mahiroi lobasina ngasi thokliba physics ki question exam hodringai pung ama watlingai da fangle haiba pau fangkhibani pau fangbadagi TS Paul Women's College amasung Kakching Higher Secondary School da yangsin bada mahiroi sing na wahang pumna maki paukum yauba xerox kap thoklaga paiba thengnarakhi nataba pambai season aduna exam thaba sina chathariba exam asigi magun manghalli asigumba mahiroi sing na exam thaba matamda yangsin daba exam gi official sing gi mathakta council na matik chaba khongthang laugadabani haina phongtorki Exam howdringai pung kharagi mamangdagi question se hana mangjuruna phangaga hariba kenosidagi question se leak oire haibasi desam gi kenosing na khoi desam na khangba ngami AOC sing amadi SO sing na section no watpadagi hariba kenosing da responsible person sing da masagi responsibility masak khangdaba amadi masagi integrity leina thabak toroktabadagi sigi sigumba question leak oibagi thawong se tholakpani haidana Desam na Fawi Kakching Higher Secondary School la chatliba council gi flying squad team sing gi mathakta Council of Higher Secondary Education Manipur gi maike degi lokat pam thokpa chap chawa action lokat kadabari Nakalorum da ngasi class 12 exam gi physics thokpa numida sida Waikhomani Girls College ta nataba pambai season naramba mahiroi ani tanthokre haina cherola mata khanglakli Ukrul da chingning khaibada sanabung yaung na yumari mang takre asokapandi amata yahogdre thogdogasi ngasi nungtil ukrul gi Sirakhong khulgi mayol maktada thokibani chingning khaiba aduna Sirakhong gi naungnas shemba sanabungi saruk ama pulap kinthakhi lampak adugi mathak thangba sarukta leiba yumari amasu yauki chingmai kinthaba matamda yum sing aduda mi leihogdabana asok apandi amata yaukide hairi thokdok thokfam da district administration yaungna police ki team ama changsinki Imphal West ki manung chanba top khabi amasung nambol gi manung chanbada leiba khabi amasung thangtek ki lawfam sing paktak nana ising thumjin kre Manipur da numit mangani hena leptana nong churakkibana lawfam sing adu ising thumjin kibani Imphal West ki manung chanba malong gi maning thangba maikai da leiba lawbuk sing su ayambana ising thumjin kre Imphal West ki manung chanba top khabi amati nambol gi manung chanba khabi amasung thangtek da leiba law pari chama yankai lom gi lawfam sing isingna thumjin ki ba lawfam ayamba law khoiba haunaraba lawfam kaya yauri top khabi amasung thangte ki lawfam ayamba nonggi isingna thumjilakpa amadi maklang turel gi imai wangkhalakpadagi ising chau chenthokpham leitabana maram ising thumjinbagi maram ama oiri mafam adugi miyoi singna phongdorakpada chahi tara romgi mamangdagi ising ka hena thumlamde chahi ani lomdagi ising chenpham leitaba amadi maklang turen gi torban pikpana ngaihak leitana kinthabadagi ising adu thumlibani hai Loin to me.
असोगी तुरेन तोरबान से असी फत्तबदगी पाथबा दे उकु थिंगबा यादबा खोतबा मयाम तौरगा संगपुजा लौ तंचाक सारकांदा मयाम सही अनि पूरा सीग्रबनी हाकुमसु सी अदो कुमसीसु पान यादरा यारोइदरा खंगसी अदा हौजिक तुरेन से हयें हंगसेतैदि खंगगदि चेंथोकपा हौरनेबको से अमु उकु से थिंगबा शटरगुमा पालदि फबा उपांगना तौबसिदि नातै चादबा थुगाइबा खोखाइबा तौब संगुनी ख्वाइरंबन कैथेल अहुमगी अकोइबदा फमलिबा स्ट्रीट वेंडर्स सिंह तौथु हाइबा डिमांड तौदुना कैथेल फंबी नुपी सिंगना सिंथा लेप्रे नाकलमरोमदा स्ट्रीट वेंडर्स सिंगना मखोइगी चपचाबा मफम पियु हाइना डिमांड तौरकली ngasi ayuktagi hauduna khwairambal kaitel fambi nupi singna sintha leptuna kaitel da wakat mifam chathaki paumi singda phongdorakpada khwairambal nupi kaitel sinfam amasung saptam kanbal lupki general secretary thinguzam ongbi rani na hai mahut minister na khwairambal kaitel gi akoibagi fibam tarutana na thamnaba paikhalakliba thabak thoram pumba kaitel nupi singna taramna oi Minister na Khwairambal Kaitel gi akoibada leiriba street vendors singi oiba mafam naga nala mathaki slab hairiba mafam asida oigani haina lauthokibadagi manak nakpada leiriba miyoi kayana pot yonfam mafam kannaba thoklakpadagi Kaitel asida street vendor gi masing ising ichaugom hengalakli Fibam asida license paiduna Kaitel da pot yoliba nupi kaya pot sitre awaba mayok nakre nakalamromda Kaitel fambi nupi singi Wafambu Rasniti ki khud yaure haina minister na media da thamlakhiba wafam laibak thibani haina thinguzam rani na makatara tu na phongdoroki Timur minister na masih kaitian singa si luna na bai pandam da sangjale ba khongjang je khoi kaitian sing nam taram no eba akoi ba gi sit ba seng ba tau ba se phami ba cylinder mam je se khongjen ga ran kan ba adu sungna na ta bida akoi ba lei ba mam se gi perform kan ba loin tholak ba sumai na perform kan ba tholak ba mam je na hujikti ising ichau na kaitian akoi ba je cylinder mam je masing thingam da ne henkale ba masih lei ta lai nung si ba mam na ju kaitian sa ba khudingi perform phangong na bai na ma de association sema puthok ba mam je go mena matang matam chana thinghok da ba gi ngasi sigum irang je tholak ba ne ba sine maram oiraga nongmai tanjaba lai imai ben myam si buchu gomena yamna akhoi gi one side doi ba karang makhane injal ga tawba mong dong no uhal leba singma wafam je press me da mapi mapa mo herga phongtok pa ko phongdo ning de congress na pansunu bjp na pansunu akhoi di palai matam du gi sarkar do akhoi gi haibam thok pani Nakalamromda Mahut Minister gi mityeng makhada Khwairambal Kaitel gi akoibada leiriba street vendors sing takthok-tuna Kaitel asi sit sengbagi thabak chathari Government gi anoba thaurang asina Kaitel gi akoiba masak thokalabasu Kaitel gi akoibada pot yon street vendor kaya awaba mayok nare haina thamlakli Nupi kaya hojiksu Kaitel gi akoibada street vendors sing gi mafam ngaiduna lainari Koina bukhalai banga kharaji yoleraga icha isu laik tamhalibani ko ste vendor gi laifamgi mafam bibi gani sana haire adubu akhoi di lungdin gajara panina kan baju nang haudre duna akhoi huji nungnang na dana sa lakpa ngaire raga akhoi famam bibi wa haijage na mafam masida akhoi punjal laga laijabani numi nini humni sure hujik su pham dana adum mayukta gi laibani famam jigi phangauraga di haidana adubu anak pana loi kanjana dana phamba phangdare akhoi ste vendor mapan da phami asigi dustbin mapagi asidai da adubu municipality lai sibai lai noi phamba yaroi haidana hai adubu akhoi ju ain gi matung ina phamba yaroi da akhoi phamja de adubu sumai sum nungti gi sum phamdraga di isa lai tambada kai borakani wajai Khwairambal Kaitel amasung masrigi akoibada leiriba mafam sing hanaga yengnarubada chawna ohongba leire lambigi chidaida amon akai mapai paisinduna leibagi chang yamna hanthare adubu street vendors singi Pampham Nambul Torel Mathakta Hongkrabasu Pampham Laitabadagi Lambigi Machaida Famba Vendors Sing Kharadi Adumak Uba Fangli Hiramasiga Mari Lainana Impact News na Kaitel gi akoibada akhanana yengselubada Imphal Municipal Corporation gi Maikai garbage lauba matam chana laktabana temporary market ta chak hotel phamliba ima singna amot akai hundok pham leitabadagi mayumda puduna chatpa fawba yaunare hairi Kaitel fambi singna phongdorakpada atuba matamda amot akai hundoknaba mafam amas Shembiyu amasung IMC gi official singna matam chana abonakai lauba lakpiyu haina appeal tarokli कोई दुकान की साइट के हाइट आदि दुकान की मपाचिंग दा कोई डस्टबिन अम तंबिरगा दी अम्पानी नकनी खाजे केना सु लाइते होजिक अमतो मैम सु याम लाइते अदुम नुंगाइरे होजिक दी चंगमम लखपम सिदा लोयनमा पछन थंबदो मोगी वेजिटेबल जोंबा इमाइ बेंदर मैम जनो को
ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯂꯩꯍꯟꯗ꯭ꯔꯦ ꯃꯣꯏꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯆꯪꯐꯝ ꯐꯪꯐꯝ ꯐ꯭ꯔꯤ ꯑꯣꯏꯍꯜꯂꯦ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯆꯞ ꯃꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯗꯁꯕꯤꯟ ꯑꯃ ꯏꯅꯥꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯕꯤꯕ ꯑꯩꯈꯣꯏꯅ ꯍꯩꯖꯤꯜꯂꯒ ꯊꯝꯖꯕ ꯃꯗꯨꯒꯤ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯀꯨꯟꯁꯤ ꯀꯨꯟꯊ꯭ꯔꯥꯁꯤ ꯅꯣꯡꯃꯩ ꯆꯨꯞꯁꯤ ꯍꯥꯏꯕꯗꯨ ꯁꯥꯕꯤꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯁ꯭ꯇꯦꯠ ꯚꯦꯟꯗꯔ ꯐꯝꯕꯁꯤꯡꯁꯦ ꯏꯁꯥꯒꯤ ꯄꯣꯠꯐꯝ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯩ ꯆꯔꯥ ꯇꯥꯟꯕꯅꯤꯅ ꯈꯔ ꯑꯗꯨꯝ ꯐꯝꯖꯒꯦ ꯀꯣꯏꯇꯥꯟ ꯇꯥꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯐꯝ ꯄꯤꯍꯟꯅꯤꯡꯉꯦ ꯐꯝꯐꯝ ꯂꯩꯇꯕꯅꯤꯅ ꯌꯥꯝꯅ ꯋꯥꯔꯦꯕ ꯃꯣꯏ ꯂꯥꯛꯑꯦ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯄꯨꯈꯔꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯏꯆꯥ ꯏꯋꯥ ꯊꯥꯡꯅꯉꯥꯏ ꯂꯥꯛꯄꯅꯦ ꯐꯝꯐꯝꯁꯨ ꯐꯪꯗꯦ ꯑꯗꯣ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩꯅ ꯂꯣꯏꯅ ꯐꯝꯖꯤꯟꯈꯔꯦ ꯏꯁꯇꯔꯟ ꯗꯤꯕꯤꯖꯟ ꯀ꯭ꯂꯕꯅ ꯃꯤडियाꯒ ꯈꯨꯠꯁꯝꯅꯔꯒ ꯈꯨꯔꯥꯏ ꯊꯥꯡꯖꯝ ꯂꯩꯀꯥꯏꯗꯒꯤ ꯖꯦꯅꯤꯝꯁ ꯇꯥꯕ ꯂꯝꯕꯤ ꯑꯃꯁꯨꯡ ꯃꯤꯅꯨꯊꯣꯡꯗꯒꯤ ꯇꯨꯔꯦꯜ ꯃꯄꯥꯜꯁꯤꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯉꯁꯤ ꯌꯦꯡꯁꯤꯟꯈꯤꯕ ꯑꯗꯨꯗ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯏ ꯖꯨꯒꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯏꯔꯝ ꯅꯂꯥꯁꯤꯡ ꯃꯇꯝ ꯆꯥꯅ ꯁꯦꯡꯗꯣꯛꯄꯤꯗꯕꯅ ꯐꯨꯟꯖꯤꯜꯂꯛꯇꯨꯅ ꯏꯁꯤꯡ ꯆꯦꯟꯕ ꯉꯝꯂꯛꯇꯕꯗꯒꯤ ꯅꯣꯡ ꯈꯖꯤꯛꯇꯪ ꯆꯨꯕꯒ ꯃꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯤ ꯍꯥꯏꯈꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯒꯕꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯅꯨꯊꯣꯡꯗꯒꯤ ꯍꯥꯏꯊꯔꯛꯄ ꯇ꯭ꯔꯥꯐꯤꯛ ꯀ꯭ꯔꯣꯁꯤꯡꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯗꯨꯀꯥꯟꯁꯤꯡꯅ ꯂꯝ ꯈꯣꯞꯆꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯤꯕ ꯑꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ट्रैफिक पुलिस लेरे सिलेसे सोरंग मया सिलेसे उ मयाम पेसेंदना मपु पांदबदुना जगह से सिफाव पेसेंट सोरंग मताय बोबा से गाड़ी का चिलपम मतम मरुने देबा कमा लुहुं खोंबा तलपु मतम ददि लंबी थेने फम लेत्रे सोनिया मोरे सिजो एक्सीडेंट कया म थोक्रबने नुमिदागी मतम दसु साइ याम प्रॉब्लम रे लोइना मसिगी मथंगदा अखोगी गाड़ी मयाम सोरोकी नाकन नेलो मानुम सिदा पैसेलग लेरे ट्रैफिक चपम मतम द सिने मरम मदे जाम होहेले अदो कनागुमम द मियें चंगदे मसि सरकार की साइट की मियें चंगनी यूरेम्बमदगी थौबाल फाउबगी मई सेमगदब मरमना 11 kV वांगोय फीदर न कोनबा मफम सिंगदा लाखलिबा एप्रिल 8 निपान अमदी मापन गी अयुक पुंग मापन दगी नुंगथेल पुंग मरी फाउबा मई मुटकनी हाइना मणिपुर स्टेट पावर कंपनी लिमिटेड MSP शियल न थादरकपा चेरोल अमदा खंगलकली मणिपुर पुलिस डिपार्टमेंट की ख्वाइदगी नौबा अचीवमेंट ओइना लुपा लाख अमगी अवार्ड लाउथोखरबा यूनाइटेड कुकी लिबरेशन आर्मी की सेल्फ स्टाइल प्रेसिडेंट याउना लोबसके केदर अहुम ngasi फाबा ngamkhre ngasi Manipur Police Headquarter da DGP amadi tongan ba makok thongba official sing yauna paumi sing unabada DGP LM Khautena haikibada thazaba yaba akaknaba paw mafangbadagi ngasi ayuk ngan ba pung amaga makhairom taba aduwaida Senapati amadi Kangpokpi District Police ki apunba kangbu amana Senapati da leiba Hotel Serena da thibu humbagi thabak chathabada bakhoi ahum adu faba ngamkibani Kangpokpi ki SP Haisnam Balaram na luchingba kangbu aduna phagatpa ngamkhraba kedar sing adudi Kangpokpi district ki Bunglung village tagi Lamthang Guite gi machanupa Thangkhosai Guite atokmeng James atokmeng Saiboy atokmeng Max mahak ukla gi president ni Cycle gi Pulaijang village tagi Lamang Dongel gi machanupa Saigaulen Dongel atokmeng Gozyu atokmeng Kenny Gau amadi Kangpokpi gi Kaithel Manbi ward number 3 tagi Thangkholum Kepgen gi machanupa Lenkhomang Kepgen atopming mamangni haiba mioi sing asi tongan ba project sing paikhatliba Keystone Infrastructure Private Limited ki worker ama kidnap tawbada chenabatanatana tongan ba business sing da ki paisa khaibada chenabani loinana ching da base tawba naga gi lalholup singa mari leinaba kangbuni haina DGP na phongdorki makoi ahumak hauze Imphal East Police ta remand lauthaduna makhata ba wahung pahung chathari Nakalam Ramdang asi nungtil pung mari rom tabada Narcotics and Affairs of Border na Sangakpam Bazar da thiba humbagi thabak chathabada sasinaba certificate driving license amadi pan card na chingba document kaya saramba mafam amadagi mioi amaga loinana sasinaba document kaya fagat pangamkre loinana lamdengda leiba SDS Brickfield gi proprietor Soibam Dhanabir kidnap tawbada chenaba mioi ni haiduna Imphal West Police na fagat pangamkraba Chongtham Ibomcha da wahong pahong tawbadagi hairiba thodok aduda chenabani haiba Tera Sapam Leirakta Leiba Laikhidraba and Joy Kumar gi machanupa Ningthausam Ozit kauba mioi amasu fagatpa ngamkhre hairi Last few months the very trying and difficult time for us adu kari maram no hai kan dai koi election aduga adui mathakta highway blockade leiba matam du dasu and difficult law and order situation mayam du kayam thengnarega lakhi bane adu loi matung nei khoina khoi gi policing activities value or ching or su focus toga policing je khara effective oina chathasi haina
kanna koi district SP sing IG range DIG zonal IG DIG sing unit tongan ton mamayam series of meetings perform to waga guidelines piraga kamaina policing si improvement to yage in terms of crime investigation the detection rate aduga preventive measures maintaining law and order crime control measures mayam se kamaina henga paya gidra haina si mayam se koina kok tha daraga meeting series of meetings to SP singa or senior officer singa adumai chatharaga lakhibani election hek loi khibadagi Mapan Suba Sector some rifles ki makada laiba manga suba JNK Rifles Medical Team na linna chikpa nupa ma kanbangam kre linna chikpa dagi kanbangam kraba misak adudi Bisnupur District ki manung chanba Laimasan Waroi Zing mamang laikai dagi TH Tompok chahi humpugani thoini Tompok pu laikai miyam na linna hek chikpa ga manga suba JNK Rifles ki unit hospital da pukalaki bani hairi Awang Nongpo ki chakwa thorangi lamda Assam na lamjingba mathau tai haina Chief Minister Nong Thongban Biren na phongdokre Guwahati da namami Brahmaputra kumhai loishinbagi thoramda saruk yaraduna mahak na hai Assam na Awang Nongpo ki oina luchingba oibana lemhoriba state singna sogotpa mathau tai kumhai asi sinduna malem sinba thungna turelesigi magun khanghanaba honaba gidamak tasu Assam government pu thagatki toina mahak na Loinana Mahaka Fammanaba Assam ki Chief Minister Busu Sangai Festival da Lakmina Babartan Tarongki Saknai raba journalist Naurem Birendra Kumar na laikidabada Manipur Pradesh Congress Party na awawa phongdorokli party sina thadrokpa cherolamagi matung inna mahakna hinglingai matamda Congress Party ki pauche Simanta Patrika ki founder editor oirambata natana party sige printing press Santi Press linkhatpada achauba thautang lauramba misakni mahakna laikidaba si lamdamasi ki achauba mangjaba amani haina cherol sina makatari Ngasi Kangpokpi da su Malengi TB gi numit pangthokre numit asi District Health Society Kangpokpi na sinduna Kangpokpi DC gi conference hall da pangthoki aikoi amato ina TB leina muthalasi kanamata leina si nahallaroi si haiba thim da palan thoram si pangthoki bane Teachers and Medical Officers Association Tamwana Thadrokpa Cherolamagi Matung Inna Handak IS Officer Amabu Rimski Officiating Director Oina Hablakpa si Yabungamloi Masi Medical Institute Amadi MCI gi Chana Kanglon gi Wang Madani Hiramasigi Matangda Prime Minister Office Union Health Minister Union Health Secretary Amadi Manipur gi Chief Minister da Wakatlagani Loinana Atuba Matamda Mifam Pangthoktuna Makataba Action Laukatnaba Kanaragani Hairi Namitarani chupna pangthokadaba fireworking festival Moreda Haukiba March Kuntraga Mathoidagi Hauduna Hausi Chathari Ing Sok Lishing Chamapal Humfuga Taretagi Hauduna Chahi Lisang Sina Chatharak Laba Kumayasi Lakliba April Gitang Mapon Fauba Chathakani Kumayasi More what number 2 the Leba Sri Angala Prameshwar Sri Muneshwar Temple the Pangthokli Kumayasi da More the Leba Community Kaya Amadi Yumlon Naba Leba Myanmar Dagi Sumiyoi Kaya Laktuna Sarukyari Kumaisiga Mari Lainana Border Trade Chamber of Commerce ki President V. Shekhar na hai Moreda Matam Kuinadagi Pangthoktuna Laklaba Kumayasi Manipur da Lairiba Mipum Kudingbakna Sarukyabiyu Kumayasi Aroiba Numit April Mapanda Laktuna Kumayasi Sarukyabiyu Haina Pauzelakli Every year da akoina puja ma tawi sikari puja hainedi akoina maida check bodu akoina nimit tara 10 days gumba akoina loina fasting lairaga puja kanna tawraga last date da akoina maida check pani asi maida check bodu tamil khata check ta bani koi du kono bermi su challe maite su challe india ki kudi community hindu ba misina loina asi puja da fasting tawraga asi maida check pani manipur da laiba akoi gi community mayam loina akoi tarik mapan da maida check ni adu nimit da loina invite topire loina yaupiro ai Jose Nasino Magi Sanabagi Pau Pijeri. Taragatoruk Suba Governor's Trophy Cash Prize Tennis Tournament Hayang Dagi Sanaba Horgan Haidi. Manipur Tennis Association ki meeting Makada Lamfel Pata Labor Officers Club ki Deco Terpta Sanagada Tournament Sida Chahi Taragi Makada Labor Nupamacham Sung Nupimacha Singi Singles Chahi Taraga Nitogi Makada Labor Nupamacham Di Nupimacha Singi Single Match Single Loinana Chahi Taraga Marigi Makada Labor Nupamacham Sung Nupimacha Singi Singles Hariba Category Ahumasida Sanaroi Sing Asina Atoi Hen Tanaragani Haina Manipur Tennis Association ki Secretary na Thadrupa Cherulamada Kanglakli English Taraga Nipan AFC Women's Asia Cup Qualification da India ki team Anirak Maithiba Nangkre Asian Football
Confederation gi meeting makada pangthokliba qualifying asigi ngasi North Korea gi Pyongyang da leiba Kim Sung Stadium da sanakiba Group B gi league match amada South Korea na India bu yamna laktana panzil tarasino da maitiba piki NG Balana team captain oidiba India team asida goalkeeper E Panthoi yauna Manipur gi sanaroi nipan na saruk yakiba ngasigi match asida South Korea na India gi mathakta ahanba half da panjal manga aduga anisuba half da su panjal manga chanki qualifying asigi April 3 da Sanakiba India gi ahanba match ta yumbu North Korea na India bu panjal nipan sinoda maitiba piramki qualifying match asida South Korea, Hong Kong, India, Uzbekistan amadi yumbu North Korea yauna Group B gi league match singda lamba tongnari. Thasigi taretta India amadi Uzbekistan anina lamba tongnargani. Handak chayol amarom asida nong leptana chubada maram oiraga Manipur gi mafam kya da ising thumjin khibadagi manama sing thaduna hingbagi lambi ama oiriba laumi singda khamtheng na awaba nanghalle haina cherol amada khangalakli Arabada bulletin asigi headlines amuhna mayam da thamjage Council in Loba Class 12 exam ki question paper leak oiramle exam hodringai da answer mahiroi singda yathoklamle Ukrulda Chingning Kai bagi Togokta Yamdrabada Yumari Mang Takre. Leptana Churakiba Nong Namara Moiduna Top Kabi Amasung Tangte Ki Lofa Pari Jam Yankri Romi Singna Tumzin Kre. Marambal Kaitel Ahum ki akoi bada family based street vendor sing takchu u haiba demand da Kaitel family sing na sing thal lepre Song lona chinkraba UK LA gi self style president yauna lobas ki kedar ahum police na pakre